ngarang nungthil ngai khong kholen mamang yanggoi turelda nupa amaki asiba haksang taudun leramle ngarang moirang bazar da army ki case par gari ama khongpan da puthakre haidi Manipur da laktuna Kuki militants sing da sakti leraba drone amadi military equipment sing piram kheba US Christian evangelist Pastor Daniel Stephen Courtney Nepal Immigration Authority na unlawful activities sing torambagi damak phare hade PUCL की रिपोर्ट युमफम यावदे हारकपा यानिंगदे हाइना कुकी स्टूडेंट्स ऑर्गेनाइजेशन फोंदोखरे पीपल्स यूनियन फॉर सिविल लिबर्टीज PUCL की रिपोर्ट यानिंगदब फोंदोकपा युमफम यावदे हारकपा बायस ओय हारकपा FIR फावो पानसिनबा से अनौब नते हाइना कुकी स्टूडेंट्स ऑर्गेनाइजेशन फोंदोरकले ngarang case una thadrokpa zero lamada thorang sing se kokomi natraga maitai gi civil society organization sing na tawbanga tane Manipur gi irang asiga mari lenana maming leraba independent organization natraga social activist natraga human rights advocate no report natraga comment pirakpada maitai gi wari ga chanadrabadi madu aran bani harakani anti maitai ni haini amadi pro Kuki jo ni haigani loinana sathiba legal action phabu mayong nagani editor guild of India gi fact finding team na tampaki media singi role gi September 2 gi report phong ke bada maitai forum na akan mong de yaning da phong doke all Manipur working journalists union amadi editor guilds Manipur na report adu sanaba yabana te phawba haiduna legal action phawba EGI ki mathakta lokat ki matamadu da hana gi minister N Birena lusing belengak na FIR ama EGI ki mathakta lokat ki tha singi kun ga tarukta kokomi na thokiba press statement da haikiba the coordinating committee on Manipur integrity kokomi on behalf of the peoples of Manipur unequivocally rejected recent released independent people's tribunal IPT report of the People's Union for Civil Liberties PUCL haikiba sida kokomi asi maitai khakta gini Manipur da leriba phuruk khudimaki natte haina keso na phongdorakre lambi semdabagi moirang bazar da lambi thengkre Bisnupur district ki moirang bazar da kethel phambi ima ibil sing yauna miyam thoraktuna lambi semdabagi mayokta achara woksik thengduna khongjang sangsen kre ngarang gi khongjang adu ga mari leinana khongjang loi amana phongdorakpada handak nong marang kain surak pasina maram oiraga moirang bazar yauna akoi bada laidaba lambi sing ase asuki matik phibam soksile lambi gi phibam soksileba ase sembi na ba mari leinaba sing da haijaduna laklabaso asi phawu sembi da basina maram oiraga miyam na sathok thasin da khudong sa da bakya thengabata natana accident thopagi sang su wangkhalakle miyam ge wakat tabi daba asina maram oiraga ngarang moirang bazar da lambi thingbagi khongjang ase changsen bane haidi athoba matam da moirang bazar yauna moirang ge akoiba da leiriba lambi sing ase sembi drabade makha tana akan ba khongjang changsen na bu sem sare haiki ngarang lambi thingbagi khongjang changsen ke basina lambi asida chathok chasin tawdiba gari sing passenger puba gari amadi lalol etiki mari leina ba hiram sing da chauna akaiba pi ki haidi LOC lansennabu honaramba terrorist ani kaptuna hat khre haire Jammu and Kashmir gi Bandipora district ki manuksana leba Guria sector ki line of control LOC lansennabu honaramba militant ani ngarang ayuk Indian Army ki team amana nongmen kaptuna hat khre haire agency ki pauna hai Jammu and Kashmir gi Guria sector ki manakta leba LOC da ngarang ayuk Pakistan rom da gi terrorist singnabu singna khutlai singaloina na lansennabu honare habagi pau sing intelligence singna pirakpada gi mafamadu gi akoibada Indian Army na Pakistan operation sathake amaramda Srinagar da base toba Indian Army gi Sinaras crop ki officers na phongdorapagi matung inade JNK gi law enforcement body sing amade Indian Army gi apun batem mamana hairiba LOC ki manakta ngarang ayuk masang yamlaba group sing deploy tawduna Pakistan romdagi LOC da fauzinduna lakna bo honramba terrorist sing thengna khibagolina na hairiba terrorist sing aduna security tamna nomai kapsilaki amade security force sing na handuna nomai kap matamda nakalani makta akana modu khuthona ke haire minute mangarom mapamadu nomai kap naraba matung da terrorist sing adu Pakistan romda sensenduna amade asongbagi khudong chaba lawduna nan thoktula senke aduga Indian Army gi temna mafamadu da sangsenduna thiba humbagi thabak sathabada terrorist ni singnaba miyoi ani nongmenu panduna siduna lerambani haire makoidigi security forces singna apha makhagi khusukhlai amade nongmai maruna singbaki aphangba ngamkhi haina agency gi pauna phongdorakhe maralaiba person sing athubada excel lokhat pio haina nazakat na phongdorakhe thasigi mapanda khetrugau yumkhaiba makhalekai da leiba yumkhaibam Aziz Elias angangbo Infalis commando gi team amana moyamdagi phaduna puraba matung tamthina phurapada senaba commando person singi mathakta higher authority na excel lokhat pio haina yumkhaibam
Athletics Development Association की Secretary Yungkhaibam Nazakat na phongdokre ngarang Manipur Press Club ki Kaubru Hall da pangthokiba paw gi mifam amada wafam ase phongdokladna Yungkhaibam Nazakat na hai tha asigi mapan gi ayok pung mari khara helakpa matamda yum gi thong hango haina thong thilakpada gi thong hangloba matamda police oiramke police singa du da kari leibagi haina hangloba matamda nang angang natra haraga wahang pahong tawdana police ki gypsy da namduna phu saiduna pukhibani haide police ki miyoi singa duna phu ba yaba phoraba matong yum gi mi da phone tawraktuna lawba lakna bakhang lakhe loinana yum da police officer khara laktuna family gi statement lawke amadi laklaba officer singa duna phongdorakpada police kharana tawkiba thabak adu lale adubo ASP suti lebana action lawbada khara farak tare thodog asida senari ba police singi mathakta inquiry tawduna ASP head office da lakpaga report thagalaga action lawkhatkani hairaga ngasi phawba karigumba action amata lawkhatana leiriba se athuba matamda action lawkhatpio haina su phongdokhe Sakti leba angam athau kya na IMC ki machine kya wairaga sel PB dabadagi income lak dabadagi IMC ki karmasari singe tolap pi bangam dana leire haide Imphal Municipality Corporation ki oina leiriba lamtu sit sengna ba iram nala singi amot pa ising sing thokna ba leiriba machine sing sakti leba miyoi sing kya na wairaga makhoi ki oiba thabak ta sizinaraga awai man sampham amata IMC da PB dana leire haide pause sina IMC dagi phangba paw gi matungina de IMC na konba mafam singda phumjinduna leiba iram nala sing phataba sing thokna ba leiriba di setting machine na se sakti leba masamaming phungdokning da ba miyoi kya na wairaga makhoi gi oiba thabak ta sizinaraga awai mal sungpi PB dre di setting machine se amu waiba matamda awai mal lupa lising taraga nipane niyam gi matungina IMC gi mari lenaba officer singdagi TR kaklaga waiga dabane loina na machine se waiba gi pifam thopa sanpham adu hana piraga sizinabagi mahota sakti lebani haiduna machine se IMC dagi puduna sizinaraba loiraba matungda pifam thokpa awai mal sanpham as PB dabane haidi pawasina hai IMC gi oina leiriba sing tanker latrin gi amora kai sing thoknaba leiriba machine sing ase so mathakta pankriba sakti leiriba kangbo asina IMC dagi puduna masa gi oiba thabakta sizinaraga awai mal PB dabagi thabaksu adumak sathaduna leire masida natana IMC na Imphal manung amade akoiba mafam sing sit sengbagi thabakta sizinariba tipper gari JCB na singbusu anga mathau sakti leiba singna IMC dagi lauraga makhoi oiba thabakta nominini humne sizinaruraga yadre haiduna amuk purakpadagi semnaba paisa leitabadagi yamna sauna awaba ama mayoknaduna leire so haide pawasna hai IMC na tawdaba thabak kya amaso atopa department singna paisen khibadagi IMC gi income lakadaba du kakthatpire khudamoina turel khonung gi amora kai sengba road Meridian sing set sing bagi thabak sing IMC na tawgadabani adubu Forest and Environment Department na person khibadagi IMC da lakadaba income adu kakpa haiba oire masida natana IMC gi councillor sing da mamingtagi oina sakti piraga pifam thokpa sakti sing adu di PB dana thambadagi cooperator sing na pangthokadaba mathau mangam sing adu mapung pha na pangthokpa ngamdara namsinduna thambibagum leire haide Manipur da nauna mikhal pangthoktuna press mandate ama lauraba khaktada santi hanjalakani haina sapta giri na phongdokre haukiba sai 2023 gi May 3 dagi hauna thorakiba irang asina maram oiraga Manipur da tangdo laita da phiba mama mayak nari basi atuba matamda assembly mikhal pangthoktuna miyam dagi press mandate ama lauraba khaktada santi hanjalapa ngamgani haina AICC ki Manipur in charge sama oiriba Congress ki MP Saptagiri Shankar Ulakana phongdokre ngarang MPCC na senduna city convention da pangthokiba bot jor gadi jor haina mingthonba state level rally amaga mari lenana wangang duna AICC ki Manipur in charge Saptagiri Shankar Ukala na makhata na haikibada Congress ki demand yamna sumi kangloki irang mayok na riba state asida nauna mikhal pangthoktuna miyam na makhoi gi oiba government ama khallaba khaktada Lairiba issue sing asin mapung phana losinduna santi hanjinba ngamgani lairiba issue asigi warosin ama porakpa ngamdre phawbudi state asida santi hanjilapa ngamloi Congress ki maikede gi Manipur miyam gi damak sapsana lepli loina ramdam asida mapung phaba santi amasung masin mana oibagi nungsi sanaba phibamda puraknaba gi damakta honagani haide state asigi assembly seat home phulaibagi manungda BJP amasung masiga satpinariba party asigi MLA yankhai mangana leiduna sasan tawrabasu ningthina lengak sasan haitabana maram oiraga sahi asigi February thadagi state asida president rule thamduna lakhe
ꯊꯥꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃ ꯊꯝꯒꯗꯕꯅꯤ ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯃꯛꯄꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯁꯨꯡ AICCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯂꯤꯛ ꯑꯥꯔꯖꯨꯟ ꯈꯔꯒꯦ ꯑꯅꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 15ꯗꯒꯤ ꯑꯣꯛꯇꯣꯕꯔ 15 ꯐꯥꯎꯕꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯚꯥꯔꯠ ꯁꯤꯟꯕ ꯊꯨꯡꯅ ꯅꯦꯁꯅꯦꯜ ꯋꯥꯏꯗ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯆꯠꯊꯔꯒꯅꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 10ꯒꯤ ꯃꯊꯛꯇ ꯁꯤꯒꯅꯦꯆꯔ ꯈꯣꯝꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯅꯠꯇ꯭ꯔꯒ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯁꯕꯃꯤꯠ ꯇꯧꯔꯒꯅꯤ BJPꯅ ꯃꯅꯤꯄꯨꯔꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯦ ꯍꯧꯈꯤꯕ ꯊꯥ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗꯁꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ BJPꯅ ꯃꯅꯤꯄꯨꯔꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯨꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯈꯤ